Nongmaina panuna soklaba Kuki militant ahum RIMS ta layengba yaroi haiduna miyamna irang horakre Kangpokpi district ki Supermaina police station gi manung sanba konsa khul amasung leilon wifi gi lonaba mafam amada ngasi ayok nakal ani gi marakta chauna khut thoknarakpadagi leilon wifi romda leiba miyoi ahum nongmai maruna panduna soklaba makhoi ahum gi manungda ani gi phibam diluna leire Makoi ahum hena faba ana layeng gi mathau tarakpana maram oiduna masing yamlaba central forcing asi numit jungba duwaida Lampen Pater Labor Regional Institute of Medical Science RIMS ta laying nabu forakhi nongmai maruna panduna soklaba makhoi ahum adude laimakhongdagi Galenmang Baifai sahitra manga di malding dagi Pagoulan Songloi sahitra nipan amasung Kangpokpidagi Lunminyang Dam Baifai sahitrampan ne Tongan ba mafam ahum dagi miyoi ahum kamdauna leilon baifai amasung konsa khulgi marakta nongmaina palaga sokibano haibase miyamgi asobo wahang adumak oire haukiba numit kharani gi mamangda naga gi miyoi taruk minungsi maset amatta yaudana matup kaklaga hatki haibagi wahauduna maram oiraga Tampak lamda Kuki singbu layengba porakpase manak aduwaida leramba miyamna yaningkhide makhoi sathina tamthiba kangbuni minungsi amatta yaudana makhoibu karamna puraklibano haiba wafam adu social media da thagalaktuna yamna thuna viral oirakhe maikai kayadagi makhoi ahum layengduna thamba yaroi haiba wafam sing social media da phongdon arpaga loinana masing yamlaba miyamna RIMS ta thomjilakhe pawasina makha tana hai anaba layengba lakpa miyoi kaya amasu masa natraga makhoina mi puraklaga layengbagi thawong adu lapthoklaga ki casualty gi mamang da protest tawba horakhe thuna yangna naga gi nupi amasung nupa kaya amasu RIMS ta thomjallakhe asum mising yam khalaktuna hospital da laying duna leiriba Kuki miyoi ahum adugi punsi da khudong thiningai oiba phibam am mayokna rakhe Masing yamlaba Central Force amasung Manipur Police ki personnel sing RIMS ki campus ta thousand narakhi Assam Rifles ki CO fawa yauna mafam aduda lakhi miyam aduna hankhina bahaibada yakhide maduna maram oiraga casualty gi mamang da tear gas cell sing kapa horakhi pawasina makhata na hai police na yamdrabada tear gas cell mangarom kapkhi maduna maram oiraga khongjang changsil miyam adu RIMS ki gate wangbada inthokpa ngamkhi adubu masing yamlaba nupa RIMS ki gate wangbada songthoklaga leikhi athubagi oina RIMS bu safaba phibam amada thamna Kongjang Changsinba Lakpasing Tingnanaba Police na Kudaki Oiba Check Post Samgatki RIMS ki akoiba da security forcing side thoklaga leikhi maram leitana RIMS ta sangbasu yahankhide adubu umkhatnabadi maikai adumda adum leire ansam ge executive member TP dining na permission da high Kuki narco terroristing asi kamdauna RIMS hospital da laying na puraklibano Makhoi mafam sida laying gadaba natte khwaidagi tamthiba mihat mipun chathaba minungsi maset amatta yaudaba naga misam taruku matup kakpa ngamba makhoi de RIMS ta laying gadaba natte Assam Rifles na makhoi bu purakpo oiragadi makhoi gi hospital da puraga adum laying biu makhoi na maram oiraga ngasi Manipur da tangdu leita da thodok sing thorakpani RIMS bu misam miyam gi laying pham oina thamsi madunatana mihat pasing laying laga thambadi sumloi haikhe Kukizo community layeng balakpa infanta lakpa khudimak sarkarna daita logani makhoi lakpata karigumba amata thoaloi na sarkarna daita logani sina haijari Lagi sila masusuot. Masih dalam tanya ke sudah orang. Sige cái nói ra sinh cái đó xí bố bỏ cái đó kỳ bí đây, phải khang mang thà nó ngang và phải cho nhiều người ta tao biết tao đó.